Arambai News Guwahati da Maithelongi pau tabiribasingbu ihan hanbamaktada chingangam Suzitarani khurumjari. Hauzik pungbam asi faubagi oina maruoiba sablapa pau khara longminarase. Manipur tholiba kanglupki wathogasi athubida waroishin ama puraknabagidamak Assamdagi Manipuri People's Front MPF na luchingba khutbu amana haukiba September 8 dagi Manipur chatuna Manipur gi CM N Biren amadi atai luchingba kayagasu unaduna wari sanakre. Khongchada sida Yengkhom Upendra President Leishungbam Ingangamba Secretary General Laishram Satyajit Assistant Secretary M Priyadarshini Organizing Secretary RK Tampasana Cultural Secretary Amadi Jaya Devi Vice President Guwahati Mitei Imalu Yauri September 10 tongan mafamgi khunja volunteer singa unaduna nomagi changdraba yadraba potlam khara amadi ngamjaba selgi tengbang relief camp singda chetuna habadi firol angang singi sanapot amadi chana thangnaba potlam sing loinana selgi tengbang su piramkhi Khongchadasi Maroina, Guwahati Mitei Imalu, Sri Sri Govinda Mandir Potaguli, Chains for Foundation, Manipuri Rajbari, Patharkusi Manipuri, Laikai, Loop, MPF District Committee, Amadi Pukchel Saraba Miyoi Kiana, Angamba Tengbang Singh, Pirak Padagi, Mapung Pavani, Haraduna, Mukogi Mafamda, MPF Nasu, Tawimal Kangba Utlakli. Press Midamasu MPF na Sinduna Infalda Pangthokre, Maroina Charangnava Sidagi, Mahirui Singi Mamal Yamlava Matam Amadi Punsi, Kadvinava Lengakta Haizaki. Manipurgi Mapanda Kundariva Mitei Singna Manipurgi Kudung Chadabakaya, Mayok Nariba, Ichilinau Singda, Makatana, Gamzava Mating Panganava, Hotnakigani, Habagi Tazabasu, Piramki, Haina, Information and Publicity Secretary GS Tongrana Thadorak Pachirol Amana, Pongdorakli. Kuntrama Pansuba National Taekwondo Championship English Kulhumdoida Assamdagi gold medal Panglakraba Laishram Rajkumar Bo Maipak Taekwondo Association Madari Parna Taram Okre Thoramasida Association gi Vice President Sanasam Lokendra Maipak Taekwondo gi Technical Secretary Futsal gi Coach cum National Referee Suariva All Jaribon Sports Academy gi Coach cum General Secretary Konsum Ravindro Galoyana Taekwondo Sanaroi Shingnasu gold medalist asida Lengyan Pina Chingba Kudul Tamduna Kaikumna ba Utkre. Ngarang yumsakay sa numigi nung til Hozai Amtola Haritolagi Wang Kemiyum Chandra Mohangi Yumda Apok Pamarup Yai Palup Hozai gi Uren Nong Thombam Indra Kumar gi Luching Makada Luching Hal Nauria Amushnana Laikitabagi Awaba Fongdokpa Mipam Ama Pamkre Mipam Asida Apok Pamarup Amadi Ahan Tarani Thoigi Luching Purel Oibiramba Luching Hal Amadi Manipuri Saite Parisat Assam gi President Udharbon Basic Training School gi Instructor Amsung Principal Oibiramba Lining Han Nauria Pulogi Mapari Atomba Naurim Amushna Lairam Lenda Tinkre Haiba Pau Tabada Nungaitaba Fongdokchari Ozasina Laikitabasi Apokpa Kunai Gitanatana Malem Mitei Pumbagi Achoba Mangzova Amani Imung Manungi Awabada Equipnamak Su Chap Manana Saruk Yazari Amadi Laikitraba Ozagi Tawaina Mapugi Laikonda Ingna Chikna Lainanaba Mapugi Mafumda Tony Jari Haina Fongdorakli. Asumna Hokiba September gi Chechet Mapan Thangza Numitki Ayuki Pung Taruka Minute Kuni Thoida Apokpa Marup Ahan Tarani Thoigi Lonas Hona Sangi Luching Ahan Amadi Lining Han Ibungogi Majai Bungo Atomba Nauria Amushnagi Lana Thoram Hona Sang Kubam Laishram Kun Mamang Lekaida Apokpa Machamanai Sing Amadi Imung Manunga Loyana Pangthok Jagadori. Nominasida Ahali Bungoga Sakang Biramba Amadi Nungsibi Mipung Kudimakna Saruk Yabiranaba Taragi Mafamda Pauzin Chena Mipung Kudimakta Yohanba Ngamzadabadagi Mediagi Mating Luxury Iral Ngakpiu Haina Tobu Ahan Tarani Toy Apokpa Marup Hauna Sang Jaribona Mayamda Paujelakli. Hauzik Manipurgi Pauda Youth of Manipur Namyamgi demand Puraga State Asigi ruling MLA Minister Singh Unakibagaloyana September Tarama Thoyi Nimidang CM gi Banglo the Changduna Chief Minister Unaduna Manipurgi Apun Wasaktam Kaheloi Hireduna Masamasagi Kuyek Loduna Wasak Low Krabamatung Ngarang BJP gi Minister Amadi MLA Singh Delhi gi Damak Kongsan Kre
अहानबगी ओइना सगोलबन केंद्र की बीजेपी के एमएलए आरके इमोना लुचिंगदुना मिनिस्टर एमएलए याउना मियोई मंगा दिल्ली पांखे मथंगदा बीजेपी की मिनिस्टर हैखाम दिंगोना लुचिंगदुना मिनिस्टर एमएलए तरा तरेत दिल्ली दा मुक पाइशिनखी मसिदा वाई राधे श्याम डॉक्टर उसम देवेन टीएच इबोमसा एस प्रेमचंद एस के बी आई नलिनी सापुम कुंज केशोर टी रविंद्र एस राजन एम रामेश्वर टी एच शांति एम डी नासिर के एच जयकिशन खुराइजम लोकेन अमदी के एच अरुण कुमार याउखे नंबोल केंद्र के एमएलए थोनाउजम बसंत कुमार सु अतोप फ्लाइट अमदा मतुंग इनखी हाइरे मणिपुर की आईपीआर अमदी हेल्थ मिनिस्टर सापम रंजन सु कोंगचरसी मतुंग इलदुना यामना थुनमक दिल्ली दा चटलगनी हाइरे एमएलए सिंह असिना दिल्ली दा लेदुना प्राइम मिनिस्टर होम मिनिस्टर न चिंबगा उनदुना मणिपुर की इरांग असि लोइसिनबगी तंग ताबा फिवम अमा यादनबगी वारी सानगनी सु हाइरे जब चाबा फिरेब अमा खंगदिबा फावबा एमएलए मिनिस्टर सिंह असि दिल्ली दा अदुमक लेथखिगनी सु हाइरे पनबा याय मिनिस्टर गोविंदास कोंथौजम एल सुसिंद्रो अमदी स्पीकर सत्यवर्तदी हानना न्यू दिल्ली दा लेरिबने ngarang ayuk चौरांग पुंग तरुक तगिना निपान फावबा बिष्णुपुर डिस्ट्रिक्ट की फुवाला मनिंगदा कुकी मिलिटेंट सिंगना लेप्तना नोंमै कापसिलाख्रे खुलंगांगलिबा वॉलंटियर सिंगना हंदुना कापदा कुकी मिलिटेंट सिंगी मतिंग पांगदुना नोंमै कापा यावबा मणिपुर पुलिस की सब इंस्पेक्टर होन खुमांग हाउके सीरे दुगा मियोई अमना फिबम थीना सोखले हाइरे जोचानपुरदगी पुलिस सब इंस्पेक्टर सिगे असिबा हकचांग रंग नुंगथिल पुंग अमरोम ताबदा फंगलबा मतुंग जोचानपुर डिस्ट्रिक्ट हॉस्पिटल की मोकता थमख्रे अदुगा असोकपा मियोई अदुसु हॉस्पिटल असिदा लाइकनरी हाइरे नकलमरोमदा ngarang ahing nongyai matung phubala maningi reserve forest da bunker saduna leiba kuki militant singna bomb amadi nongmai kapsilaktuna landarakre anisuba mr post da duty toriba mr jawan sing amadi khunja volunteer singna handuna nongmai kapkhe ahing nongyai matung pungani fawba matat adumak nongmai kapnaki haibagi pawsu lakli Manipuri Tarban Havadi Mitei Singi Koyetna Parliament Marshal gi dress code ki saruk ama oiragani Mitei gi Koyet khaki machugi pant amadi lotus motif na Parliament ki oina lenga ki anuba dress code oiragani anuba dress code asi Lok Sabha amadi Rajya Sabha House animaki chamber attendant officer security personnel driver amadi marshal singna sizinagani haire asumna September 19 dagi kunithoi fawba chathagadariba special Parliament session asigi mangoina na Parliament employee singi dress code ta achowa ahongba ama purakre Parliament ki special session da anoba uniform asi sizinagani uniform asi National Institute of Fashion Technology na create tawani adubu maraga sida mafam amada hektamak sizinadaba akhanana sabhada mirak tinbada kumai fiyongda luhongbada kanagumba amabu ikai khumnaba utpada sizinariba Mitaigi Fazaraba Wan Tokaya Lariba Koyet Asibu Asumna Marshal gi dress code amo oiragani Haibasida Maikai Kyadagi Pendaba Fongdok Naraktabasu Natri Like-minded group LMG Manipurna kahina khudong chadraba amadi awana taraba singda leptana mating panglakpagi saruk amoina Assam Rifles ki nongmai maruna panduna leikhidraba salungpham kangthok chau maning lekhaidagi soibam nanau chahini phugi imung manungda ngarang LMG ki thomi singna lupali sing kun tengpangduna imung asigi awabada saruk yakre tengpang khongjaratuda LMG advisory board member Paunam Kelen KK Wahingbam secretary Ajit Surokhaibam amadi Johi Kumar Thongam Dr Inauba Moira Nongmai Them Sobita Maibam Surendra Ningombam Kunjeswar Mangsatabam Birla Salam Chongtham Jivanlata Boinau Maibam Laishram Jugeshwar amadi Dr Maibam itinna chingba saruk yakhe soibam nanauna haukiba September 8 da palil thakiba miyamgi ihauda saruk yaduna thawaina pontha piduna lawkiba thodang amadi thona adubu ikai khumnajabani haina secretary Ajit Sorokaibamna phongdorakli panbayai LMG like-minded group Manipurna leptana relief camp singda achathak sports material amadi angang singda selgi tengbang piduna lakli makha tana su pi higani haina publicity secretary Rakesh Nauremna khangalakli Hauzik atopa pausingda
Mizoramdagi nupi passenger ama ain kaina China da chatlambagidamak Delhi airport ta Delhi police na phakre immigration record matungina Mizoram gi nupi asi kaidogoidasu India gi mapanda chatkidri adubu matau karamna illegal lambis na duna makna China da chatlibano haibasi official singsu ngakle FIR gi matungina hokiba September 9 amadi 8 gi numidangda Aizol dagi cross thangmuwai ko gi nupi asi China dagi Aizai airport ta thunglakhe maki travel documents sing amadi history check tawba matamda mahak India gi mapanda kaidongwidasu chatkide haibasi khangbangam khe phiba masida passenger asina China da changnanabagi illegal means naduna Indian immigration bu mahak nanam thak tawki singnaki haibasi mayek sengna khangbangam lei illegally China changnanaba mahak na karamba lambi da chatkibage amadi kari maramgi damakta mahak chatluribano haibadugi matangda nupi asigi matakta police na kupna wahang pahong chathabasu haukre haukiba ningthokaba numitki numidang wairam Mizoram police amadi Assam rifles ki apunba team amana thi humba chathabada Mizoram gi Siaha district ki manung channa thangpui khwan police checkpost mayada miyoi ahumga konana AK47 gi maru lising amaga chanipan phagat pangamkhre nomai maru sing adu Myanmar macha ani amadi Mizoram macha amagana motorcycle da purak padagi phakibani Mizoram macha animak state asigi Longklai district ki manung channa Archung village tagini haire Kha Mizoram da nongna sagadoriba anoba airport natraga Holyport asina karigumba oithokpa tarabadi airport asi Indian Air Force amadi civil aviation animakna punna sizinnagadori asumna Mizoram gi khathangba sarukta anoba airport ama semlaba yana leirakle anoba airport asi sananabagi damak state asi gi khathangba sarukta mafam anikhak lengakna mangjungnana identify tawduna thamgrabani haina so Mizoram gi CM Zoram Thangana fongdorakle Panbayai, Hauzik Pawbada, State Asida Laribasi, Mamit District, Aizol Manakta Lariba, Lengpui Airport, Asikaktane. Union Minister Anurag Thakur na Fongdora Kibamatungina, Ngarang Center Namaroiba Warip Ani Lokre, Hanba Waripna, LPG connection lag Humdramanga Hena, Matang Chehi. Ahum habidi English ngani kuntorok fawbi manungda lemna piragani masi ujala yojna gi extension ni aduga anishuba warepna lupa crore listing taret kachani taragi e-court mission mod project phase 3 ngarang approve tawkre masi gi pandamdi online amadi paperless court purak nabagi damaktani masina judicial system asi hena transparent oihellagani so haire court complex namakta e-service center listing mariga chamri linkhalagani haina su mahakna makatana fongdokhe Aroiba dangasi gi tentakpa maroiba pau khara Assam lengakna SSLC parikya gi matam laukthokre lakliba English ngani kunmari gi February da SSLC parikya pangthoklagani sevana examination asida chada yangkai OMR based paper introduce tawragani hairi Assam gi Congress MP Gaurav Gogoi na Assam gi CM Himanta Biswa Sarma gi loinabi Riniki Bhuya Sarma da Union Ministry na lupa crore tara gi project ama piki habagi document share tawkre Assam gi Bihapuriya College ki principal sexual harassment amadi sel thum haina thok ambagi case yauna tongan ba maral khyadagi suspend tawkre Assam da Naharol Singh thousand aba social media da fake account kaya hangi haina alfana Assam police ki mathakta maral sirakle ICC Men's Cricket World Cup Trophy Guwahati da thunglakre Guwahati da warm up match mari sanagadori September 18 da Bangladesh versus Sri Lanka September 19 da India versus England October 2 da England versus Bangladesh amadi October 3 da Afghanistan versus Sri Lanka sanagadori masigi practice sessions sing da practice sections sina ACS Stadium amadi Amingao Athletic Stadium da sanagadori Nonne district ki manung channa Longmai bazar dagi irap laptana Assam rifles camp manakta sakangdaba singna khulai paiba singna oil tanker da nomai kapshilakhiba thong adubu yamna kanna yaningdaba fongdokladuna haukiba September 23 dagi Imphal jiribam lambi da cheliba oil tanker driver singna steering paidagi khongjang changsinba haukre masina maram oiraga Imphal jiribam lambi da gari sing chenba lepki Sub Junior Boys National Football Championship English ngini kulhumdoi kunmari da Mizoram na Manipur bu ahum shino da maithiba pikre Mizoram gi CM Zoram Thangana Champions of India haina Mizo sanaroi sing adubu thagat pa fongdokre
ꯃꯤꯖꯣꯔꯥꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 38.94 ꯑꯣꯏꯒꯗꯕ ꯃꯦꯊꯥꯝꯐꯦꯇꯤꯟ ꯑꯃꯗꯤ ꯍꯦꯔꯣꯏꯟ ꯁꯤꯖ ꯇꯧꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯃꯅꯥꯛ ꯅꯛꯅ ꯆꯥꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯖꯣꯈꯥꯎꯊꯔ ꯑꯃꯗꯤ ꯃꯦꯟꯕ꯭ꯔꯨꯛꯀꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯦꯠ ꯇꯦꯕ꯭ꯂꯦꯠ 2,00,000 ꯑꯃꯗꯤ ꯁꯥꯕꯨꯟ ꯀꯦꯁ 438ꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯝꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 3.889 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗꯤ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯂꯥꯁꯤꯞ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯣꯂꯥꯁꯤꯞꯀꯤ ꯀꯨꯝꯃꯩ ꯐꯤꯌꯣꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯕꯗ ꯍꯨꯏꯁꯥ ꯁꯤꯖꯤꯟꯅꯕ ꯕꯦꯟ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯀꯦꯄꯦꯕꯤꯂꯤꯇꯤꯗ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯀꯠꯂꯗꯨꯅ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯑꯍꯥꯟꯕ C-295 ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯏꯟꯗꯤꯌꯥꯅ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯃꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯥꯏꯔꯤꯁ ꯄꯣꯞ ꯒ꯭ꯔꯨꯞ ꯋꯦꯁ ꯂꯥꯏꯐ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯂꯥꯏꯚ ꯀꯟꯁꯔꯠ ꯄꯤꯒꯗꯧꯔꯤ꯫ ꯃꯊꯪ ꯍꯥꯏꯕꯗꯤ ꯃꯨꯝꯕꯥꯏ, ꯕꯦꯡꯒꯂꯨꯔꯨꯗ ꯅꯕꯦꯝꯕꯔ 13 ꯑꯃꯗꯤ 15ꯗ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯕꯦꯝꯕꯔ 16ꯇ ꯅ꯭ꯌꯨ ꯗꯦꯜꯍꯤꯗ ꯂꯥꯏꯚ ꯀꯟꯁꯔꯠ ꯎꯠꯀꯗꯧꯔꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟ ꯏꯝꯄꯤꯆꯃꯦꯟꯠ ꯄ꯭ꯔꯣꯕ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯃꯁꯤ ꯌꯨꯑꯦꯁ ꯁ꯭ꯄꯤꯀꯔ ꯀꯦꯚꯤꯟ ꯃꯦꯛꯀꯥꯔꯊꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯃꯇꯥꯡꯗ ꯏꯝꯄꯤꯆꯃꯦꯟꯠ ꯏꯟꯀ꯭ꯋꯥꯔꯤ ꯍꯥꯡꯗꯣꯛꯅꯕ ꯇꯣꯞ ꯀꯣꯡꯒ꯭ꯔꯦꯁꯅꯦꯜ ꯔꯤꯄꯕ꯭ꯂꯤꯀꯟꯁꯤꯡꯗ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯂꯤꯕꯤꯌꯥꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 3,000 ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯃꯦꯛꯁꯤꯀꯣꯗ ꯐꯪꯈꯤꯕ ꯅꯟ ꯍ꯭ꯌꯨꯃꯦꯟ ꯐꯣꯁꯤꯜꯅ ꯑꯦꯂꯤꯌꯟ ꯗꯤꯕꯤꯠ ꯑꯃꯒꯤ ꯃꯩꯅꯥ ꯆꯨꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯍꯨꯏ ꯖꯤꯎꯁ ꯃꯁꯥꯒꯤ ꯆꯍꯤ 3 ꯁꯨꯕꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯒ꯭ꯔꯦꯠ ꯗ꯭ꯔꯦꯟ ꯍꯨꯏ ꯑꯁꯤ ꯕꯣꯟ ꯀꯦꯟꯁꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯗꯐꯣꯔꯗ ꯇꯦꯛꯁꯇ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕ ꯑꯁꯤ ꯐꯨꯠ 3 ꯏꯟꯆꯤ 5.19ꯅꯤ꯫ ꯒꯤꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯇ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯍꯨꯏ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯆꯟꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫